ꯆꯥꯛꯄ ꯂꯩꯔꯦ ꯆꯥꯛꯄ ꯁꯦꯝꯗꯣꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯅꯨꯡꯗ ꯌꯥꯗꯕ꯭ꯔꯥ ꯁꯤꯗ ꯌꯥꯗꯕ꯭ꯔꯥ ꯌꯦꯡꯒꯦ 2000 ꯀꯌꯥꯗꯤ ꯍꯣꯏ 2020ꯒꯤ ꯕ꯭ꯂꯕꯅꯦꯆꯍꯤ 4 ꯁꯨꯔꯦ ꯑꯗꯣ ꯁꯤ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯃꯩ ꯍꯥꯞꯄꯦꯗꯣ ꯆꯥꯛꯑꯝꯗꯥꯏꯒꯤ ꯕ꯭ꯂꯕꯁꯦ ꯇꯧꯔꯤꯁꯤ ꯁꯤꯒꯨꯝꯕ ꯋꯥꯌꯥꯔ ꯑꯃ ꯄꯥꯏꯔꯒ ꯊꯦꯡꯉꯒ ꯁꯦꯝꯗꯣꯏꯅꯤ ꯁꯤꯗꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯟꯕ ꯑꯃ ꯌꯥꯎꯔꯛꯀꯅꯦꯕ ꯂꯣꯏ ꯆꯥꯛꯈꯤꯕꯁꯨ ꯌꯥꯏꯀꯣ ꯇꯣ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯁꯤꯗ ꯉꯥꯜꯂꯝꯗ꯭ꯔꯥ ꯁꯤꯁꯦ ꯐꯠ ꯂꯧꯊꯣꯛꯑꯒ ꯁꯧꯖꯤꯜꯂꯒ ꯍꯧꯖꯤꯛ ꯌꯥꯔꯅꯦꯕ ꯁꯤꯁꯨ ꯉꯥꯜꯂꯤ ꯉꯥꯜꯂꯤ ꯇꯧ ꯂꯩꯔꯤꯁꯦ ꯑꯗꯣ ꯁꯤ ꯃꯩ ꯁꯠꯇꯣꯛꯑꯒꯦ ꯁꯤꯗꯅꯦꯕ ꯁꯤꯒꯤꯁꯦ ꯂꯧꯊꯣꯛꯑꯦꯗꯅ ꯁꯤ ꯁꯝꯅꯗꯕ ꯑꯃ ꯌꯥꯎꯋꯦꯕ ꯁꯤ ꯁꯝꯖꯤꯟꯕꯤꯔꯒ ꯌꯥꯅꯤ ꯁꯤꯗꯩꯁꯤꯗ ꯁꯝꯅꯗꯦꯕ ꯁꯤꯒꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯁꯤꯗ ꯁꯤꯁꯦ ꯁꯝꯅꯕꯤꯔꯒ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯁꯧꯔꯁꯦ ꯉꯁꯥꯏꯒꯤ ꯁꯤ ꯈꯣꯛꯇꯣꯛꯈꯤꯕ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯇꯛ ꯂꯥꯎꯅꯁꯤꯗ ꯃꯆꯥ ꯑꯃꯈꯛ ꯀꯩꯅꯣ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯁꯧꯕ ꯂꯣꯏꯈ꯭ꯔꯦ ꯇꯨ ꯌꯦꯡꯉꯁꯤꯀꯣ ꯇꯨ ꯌꯥꯔꯦ ꯇꯨ ꯉꯁꯥꯏ ꯌꯥꯗꯕꯗꯣ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯕꯤꯕ ꯕ꯭ꯂꯕ ꯃꯁꯥꯒꯤ ꯉꯥꯟꯗꯕꯁꯤꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯌꯥꯏꯕ ꯆꯥꯛꯈꯤꯕ ꯄꯣꯠꯁꯤꯁꯨ ꯁꯤꯁꯤꯅ ꯕ꯭ꯂꯕ ꯆꯪꯅꯗ꯭ꯔꯦ ꯌꯥꯔꯦ ꯁꯤꯁꯤꯃ ꯑꯣꯀꯦ ꯇꯥꯔꯦ 2020ꯗꯒꯤ ꯊꯥꯜꯂꯛꯄ ꯕ꯭ꯂꯕꯅꯤ ꯁꯤꯗ ꯊꯥꯏꯁꯤ